Masak khangdaba khutlai paibasingna masagi mayumdagi faduna pukhiba miyoi ama nongmaina kaptuna hatlamle hairiba thaudo asing ase ayuk anganba pung 2 rom taba matamda kumbi police station gi manung chanba kumbi khuga wangma turen mapalda thokibani laikhidraba miyoi adugi maming khangembam sanjoy chahi 36 apokpa manglemba kawi kumbi setupur maning laikai dagine mahaki masada nongmai maru ani panbagi dakpham lei asiba hakchang thaudok thokfam dagi kumbi police ki kangbuna lokhatlaba matong rims ki mirens khangda thamgre hairi thaudok asigi matangda manak nakpa miyoi singdagi phangba paugi matung inadi sakhangdaba singna nongmaina kaptuna hatlamlaba sanjoy kumjali sing ani tarani panda masagi chahi 13 khakta ngairibi nupi macha amabu ikai khumnaba manghan kibagi thaudokta poxco case amaga mari leinana jailda lairuraba misak amani mahak ngarang masagi mayumda tumduna lairingai sakhangdaba khutlai paiba singna masagi mayumdagi faduna pukhibani hairi adum oinama hojik phawbagi oinadi mihat aduga mari leinana lalhauba lup amatana makoina tawkhibani haina khanghalakpa leitri oza akoi ngasi akoi sumaina kumbi ward number 2 da miyo mo ngoi kapam min ta da su kumai mai tobi buno kana kana khangbi dum da habiyo akoi su sum tabane kanu da pung ani khare help swaida yumdagi mayumdagi sumaina akoi khara laaga sakhna bakha laaga sumaina pothokre haiba adumaina taye adagi mo pothokhiba ikan kanadana sumaina nongmai maru ani makol ani sumaina taye haiba kanoma amuk phange akoi su matamduda adum phamungda leina sum phone tawna sum taba haitare adumai tawna tawe adagi satlaga yengarubada makhondu yam nakna tabadagi satlaga yengarubada adum yumdagi na magi yumdagi na kilometer makhai muk ki sang haitare adumaina akoigi kumbi khowang ma hariba turen torbanda taba turen paringa taba dugi lekai duda sumaina leram lena adumaina aduda kapaga thanam lena adumaina tawe